ꯃꯌꯥꯝ ꯑꯩꯒꯤ ꯏꯪꯈꯣꯜꯗꯒꯤ ꯍꯦꯛꯆꯔꯛꯄ ꯏꯟꯖꯥꯡ ꯅꯥꯄꯤꯒꯤ ꯎꯠꯆꯔꯛꯑꯒꯦꯀꯣ ꯀꯩꯀꯩꯅꯣ ꯑꯗꯨꯝ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯑꯩꯒꯤ ꯏꯪꯈꯣꯜ ꯑꯆꯧꯕꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯆꯥꯡ ꯅꯥꯏꯅ ꯌꯦꯡꯕꯤꯕ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯗꯤ ꯁꯤ ꯂꯩꯔꯦꯀꯣ ꯑꯍꯥꯟꯕꯗ ꯌꯣꯡꯆꯥꯛ ꯌꯥꯝ ꯄꯥꯜꯂꯦ ꯍꯧꯖꯤꯛ ꯌꯣꯡꯆꯥꯛ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯜꯂꯤꯀꯣ ꯑꯩꯒꯤ ꯏꯪꯈꯣꯜꯗ ꯑꯁ ꯈꯨꯠꯆꯥꯎ ꯑꯃꯅꯦ ꯃꯔꯨꯒꯁꯦ ꯈꯨꯠꯆꯥꯎ ꯑꯃꯅꯦ ꯑꯗꯣ ꯑꯍꯦꯡꯃꯟꯗꯤ ꯈꯔ ꯇꯤꯡ ꯇꯥꯕꯅꯤꯗꯅ ꯁꯤꯂꯩꯗꯣ ꯁꯤꯁꯦ ꯀꯩꯅꯣꯒꯤ ꯂꯣꯀꯦꯜꯒꯤꯅꯦꯕꯀꯣ ꯁꯤꯁꯦ ꯀꯩꯅꯣ ꯄꯤꯌꯦ ꯂꯨꯄꯥ 100ꯒꯤꯅꯦ 3 ꯇꯧꯋꯦꯕꯀꯣ ꯑꯗꯣ 150ꯒꯤꯅꯦ ꯃꯔꯨꯁꯦ ꯑꯃꯨꯛ ꯄꯨꯔꯥ ꯐꯖꯕꯅꯦ ꯖꯨꯝ ꯇꯧꯁꯟꯕꯤꯔꯣꯀꯣ ꯊꯤꯅ ꯐꯖꯕꯅꯦꯍꯦ ꯃꯔꯨꯁꯦ ꯍꯥꯏꯅꯤꯡꯗꯦ ꯍꯥꯏ ꯀꯥꯟꯅꯗꯦ ꯁꯤꯅ ꯅꯝꯕꯔ 1ꯅꯤꯀꯣ ꯍꯧꯖꯤꯛ ꯌꯣꯡꯆꯥꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯇꯣꯡꯕ ꯊꯤꯔꯒ ꯂꯩꯕꯗ ꯁꯤꯒꯤ ꯌꯣꯟꯐꯝ ꯑꯃꯈꯛ ꯂꯩꯌꯦ ꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯗꯨꯝꯅꯦ ꯃꯥ ꯑꯗꯨꯒꯤ ꯀꯣꯅꯔ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯥꯒꯤ ꯐꯝꯐꯝ ꯁꯨꯡꯆꯤꯟ ꯁꯤꯟꯗꯦ ꯑꯗꯨꯗ ꯑꯗꯨꯝ ꯐꯝꯃꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯑꯗꯨꯒꯤ ꯆꯤꯡꯃꯤ ꯏꯆꯦ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯅ ꯌꯣꯟꯕꯅꯦ ꯅꯍꯥꯟꯃꯨꯛꯇꯤ ꯃꯥꯏ ꯅꯨꯄꯥꯅ ꯌꯣꯜꯂꯝꯃꯤꯗꯣ ꯃꯃꯥꯡꯗ ꯂꯩꯏꯗꯣ ꯑꯗꯨ ꯃꯥꯁꯨ ꯑꯗꯨꯝ ꯌꯣꯜꯂꯦ ꯊꯪꯅꯅ ꯑꯗꯨꯝ ꯐꯝꯃꯤꯟꯅꯩ ꯄꯨꯂꯞ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯣ ꯁꯤꯁꯦ ꯆꯩꯔꯥꯎꯕꯒꯤꯁꯨ ꯑꯣꯏꯖꯔꯒꯦꯅ ꯑꯩꯅ ꯂꯩꯔꯛꯄ ꯆꯩꯔꯥꯎꯕꯁꯨ ꯈꯤꯇꯪ ꯉꯥꯏꯔꯦꯀꯣ ꯃꯩꯇꯩ ꯆꯩꯔꯥꯎꯕꯒꯤ ꯉꯁꯤꯁꯦ ꯀꯩꯅꯣꯅꯦꯕ ꯁꯟꯗꯦ 15ꯅꯦꯕꯀꯣ ꯑꯗꯣ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯂꯩꯔꯛꯄꯅꯦ ꯉꯔꯥꯡꯗꯣ ꯊꯦꯡꯉꯕꯀꯣ ꯊꯕꯛ ꯃꯌꯥꯝ ꯆꯠꯊꯣꯛꯑꯒ ꯍꯜꯂꯛꯄꯗꯗꯤ ꯄꯨꯡ ꯃꯝꯃꯦ ꯌꯨꯝ ꯌꯧꯔꯛꯄ ꯋꯥꯔꯦꯀꯣ ꯆꯥꯛ ꯏꯁꯤꯡ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯉꯩ ꯄꯨꯡ ꯌꯧꯔꯦ ꯅꯝꯖꯗ꯭ꯔꯦ ꯑꯩꯅ ꯐ꯭ꯔꯤꯖꯇ ꯍꯥꯞꯆꯤꯜꯂꯒ ꯊꯝꯃꯨꯕꯩꯅꯤ ꯈꯔ ꯆꯣꯠꯂꯤ ꯇꯧꯔꯤꯁꯦ ꯆꯩꯔꯥꯎꯕꯗꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯇꯥꯡꯗꯣꯏꯅꯤꯀꯣ ꯑꯗꯨꯗꯨꯅꯅꯦ ꯑꯩ ꯆꯩꯔꯥꯎꯕꯒꯗ ꯊꯤꯕ ꯈꯣꯠꯄꯒ ꯉꯝꯃꯔꯣꯏ ꯆꯩꯔꯥꯎꯕ ꯃꯔꯨ ꯑꯇꯣꯡꯕꯅ ꯑꯗꯣ ꯑꯗꯨꯝ ꯂꯩꯁꯜꯂꯒ ꯊꯝꯖꯍꯧꯔꯦ ꯍꯧꯖꯤꯛ ꯑꯗꯒꯤ ꯍꯋꯥꯏ ꯃꯨꯕꯤꯁꯦ ꯂꯩꯔꯦꯀꯣ ꯁꯤ ꯀꯦꯖꯤꯗ 70 ꯑꯗꯒꯤ ꯁꯤꯅ ꯃꯣꯔꯣꯛ ꯇꯦꯛꯄ ꯄꯋꯥꯗ ꯂꯨꯄꯥ 40 ꯄꯋꯥ ꯃꯈꯥꯏ ꯈꯛꯇꯪꯈꯛꯅꯦ ꯑꯩꯒꯤ ꯐꯖꯅꯁꯨ ꯂꯩꯔꯤꯅ ꯑꯗꯒꯤ ꯁꯤꯁꯤꯅ ꯀꯣꯂꯤ ꯍꯋꯥꯏꯁꯦ ꯍꯥꯎꯒꯗꯧꯗꯤ ꯃꯥꯜꯂꯦ ꯃꯣꯔꯣꯛꯀ ꯇꯧꯕꯤꯗꯨꯅꯤꯀꯣ ꯀꯣꯂꯤ ꯍꯋꯥꯏ ꯀꯦꯖꯤꯗ ꯂꯨꯄꯥ 50 ꯀꯣꯝꯄ꯭ꯔꯦꯛ ꯃꯄꯨꯜ ꯂꯨꯄꯥ 10 ꯄꯤ ꯁꯤꯅ ꯆꯋꯥꯏ ꯃꯄꯨꯟꯁꯦ ꯂꯩꯔꯦ ꯑꯗꯨꯒ ꯁꯤ ꯈꯛꯇ ꯂꯩꯖꯔꯛꯑꯦ ꯌꯥꯝ ꯂꯩꯔꯛꯇꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡꯒꯤ ꯗꯨꯀꯥꯟꯗꯗꯤ ꯌꯣꯟꯕ ꯀꯩꯅꯣꯗꯨꯅꯦ ꯀꯁꯇꯨꯔꯤ ꯊꯣꯡ ꯅꯥꯀꯟꯒꯤꯗ ꯃꯌꯥꯡꯅ ꯌꯣꯟꯕꯗꯣ ꯂꯣꯀꯦꯜꯗꯤ ꯑꯣꯏꯕ ꯂꯨꯄꯥ 100 ꯃꯥꯁꯤꯅ ꯁꯤꯗꯩꯁꯤꯗ ꯑꯗꯨꯅꯦ ꯑꯩꯒꯤ ꯉꯁꯤꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤꯒꯤ ꯑꯞꯗꯦꯠ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜ ꯕꯖꯥꯔꯗꯒꯤꯅꯤꯀꯣ ꯏꯝꯐꯥꯜꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯂꯝ ꯑꯔꯥꯞꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯀꯔꯝꯕ ꯀꯩꯊꯦꯜꯅꯣꯅ ꯍꯪꯕꯤꯔꯛꯄꯗꯣ ꯃꯃꯟꯗꯣ ꯌꯥꯝ ꯂꯩꯔꯛꯇꯦ ꯁꯨꯝ ꯂꯩꯔꯛꯄꯁꯨ ꯑꯗꯨꯝ ꯌꯣꯡꯆꯥꯛ ꯃꯔꯨꯁꯤꯒꯤ ꯃꯔꯨ ꯑꯣꯏꯅꯀꯣ ꯁꯤ ꯎꯠꯆꯅꯤꯡꯗꯅ ꯇꯧꯕꯅꯦ ꯑꯗꯨꯒ ꯍꯋꯥꯏ ꯃꯨꯕꯤꯒꯤꯁꯨ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣ ꯐ꯭ꯔꯣꯖꯟꯗ ꯊꯝꯕꯒꯤ ꯃꯌꯥꯝꯅ ꯇꯧꯕꯗ ꯁꯣꯏ ꯌꯥꯗꯦ ꯁꯤꯁꯇꯔ ꯐꯖꯅ ꯑꯃꯨꯛꯀ ꯇꯥꯛꯄꯤꯔꯣ ꯍꯥꯏꯕꯗꯣ ꯃꯃꯥꯡꯗꯕꯨꯗꯤ ꯑꯩꯅ ꯇꯥꯛꯆꯔꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯆꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯣ ꯑꯃꯨꯛ ꯅꯧꯅ ꯁꯦꯝꯕꯤꯔꯛꯑꯣꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯃꯌꯥꯝꯅ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯑꯩ